Manipur Legislative Speakergi Tribunal the hearing Chathakhre Laikhiba JDU gi MLA manga BJP da songsinkibagi matangda makoi manga gi mathakta Manipur Congress ki Vice President Haresor Gwasamina Tharakiba case adugi hearing nasi Speakergi Tribunal da Chathakibaga loinana lagiba February 3 da amuka hearing Chathakhinaba matam lepkhre ningsingba yai madudi haukiba jahi ing kumja listing aniga kunithoi gi September 3 da lengak pairiba BJP na luchingba NDA lengakta Janata Dal United ki MLA Tarukki Manungda MLA Manga Songsinkibani Hairiba MLA Manga Adudi Thangmaiban Sigi KS Joy Kisan Tipai Muki Ngorsunglar Sanati Jiribam Sigi MD Asabudin Wangkai Sigi Thangzam Arun Kumar Amadi Churachandpur Sigi MLA LM Kautini Ngasigi hearing Aduda Petitioner ki Counsel Advocate and Bupenda Haikibada Hairiba JDU ki MLA Manga Asigi Manungda MLA Khumuksam Joy Kisan Khaknatana Ate MLA Marina Speakergi Tribunal da counter affidavit amata tharakide masina takpadi MLA Mari asina makhoigi mathakta chathariba anti defection gi case asi makha chathabada masana yare haina loba yare masigi mathakta petitioner gi counsel gi maikaidagi counter affidavit amata file tawrakidaba MLA Mari adugi mathakta lupa lakh manga gi fine oina petitioner gi maikaida pihangadabani haiba wafam pukhatke masiga loinana advocate and Bupenda nasu NPP gi MLA singi mathakta Opposition Congress BJP na luchingba leiriba government asida makhatana support tawduna leiriba asigi matangda disqualification case ama thangatba adugi matangda su orally wafam Speakergi Tribunal da pukhatke